Kunduz ke Shia masjid amada bom pokhai handuna Meeoi chamarom hatkre. Afghanistan ki Kunduz shahar da leiba Shia Musalman singge masjid amada nama sonba lakiba Meeoi singda attack chathaduna sakti leraba bom ama pokhai hankibada yamdrabada Meeoi chamarom hatkre. US lanmi singna leibak adu thadokuna chatkraba matungda ngasigi asina khwaidagi sathina misi mina thokpa thokdok ama oide. Asokpa singi maraktasu Afghanistan da minority community oina leiriba Shia Kanglub ke Meeoi na masing henke. Laibak thiba thokdok adu karamba terrorist loop no haibage matangda kanagumba amatana claim tawrakpa leitre. Adumakpu Taliban na Afghanistan khudum chankraba matungda mara chetaba phibam ama Afghanistan da mayok naduna lakliba du hena phibam phanhandanaba pandamda chatharakiba oigani haina chingnade. Kunduz Provincial Hospital Authority na Hongdorokiba matungina hospital aduda asiba Meeoi kuntraga manga amasung asokpa Meeoi yangkai hena pukhalake Doctors Without Borders saina khangnariba province aduda lariba hospital amagi worker amana Hongdorokiba matungina mafam aduda asiba Meeoi taraga mangaga loinana asokpa Meeoi kayamarum pukhalaki haike. Saidaksida Taliban ge wangangloi Zabihullah Mujahid na Hongdokiba matungina Shia Musalman singna nama soliba masjid aduda sakti leraba bom ama Pokhaibada Meeoi kaya marum sikre aduga kaya amana asokapan nangkre haike. Attack adu kanana karigidamag chathakibano haibagi matangdade loop amatana claim tawraktre. Maram sida Taliban ka kanna muknariba rival ama oiriba Islamic State group na ngasigi thokdok adu chathakiba oiramba yai haina chingnare. Mamangdasu tongan ba miyot minay amade bom pokhai handuna misi mina thokhankibagi thokdok sing makhoini haina Islamic State na phongdorokiba laikhrabani haiba wafam Mujahid na makata na phongdokhe. Kunduz province ke konung odiba chap manaba maming tholiba Kunduz ta leiba Meeoi singna phongdorokibada ngasi irai numit ke juma nama solingai cherakta chatharakiba attack adu mising yamjadaba Shia Musalman singda atamnana chatharakpa miyot minai thawongne. Asokpa sing kanduna provincial hospital da laikanari badu I darkar leiribra haina yengsinba lakiba jalmai alokjai kauba local businessman amanasu ngasigi thokdok adu mamangda amukta ukhidriba khwaidagi mipainingai oiraba amani haina phongdokhe. Taliban Afghanistan khudum challaga Pakistan harauriba se kuiba yaroi. David Petros Afghanistan da Taliban militiana khudum chankibabu nungaiba phongdoktuna Pakistan laingak na harauriba kaya adu tung koiba yaroi matam kharadagine haina United States ki Central Intelligence Agency CIA ge Hanagi Director General David H. Petros na phongdokre. India Today conclave ki taraga mapan suba edition da wangang kiba David Petros na hai Taliban regime lakpadage Afghan miyam hiram khudungmakta ka hena awawa mayok na re. Kabul da ngasi mak oidiba phibam asi thamoi kainingai ne. Taliban Islam lining bo extremist amagi midyeng dage ka henjin ba mawongda wahan thokpiduna sadaran miyamna puba thangba ngamloidaba niti kaya chatharagle. Afghanistan da haujik amade matung tarakpada oirakpa yariba sathiraba rajniti amasung law and order gi phibam asi Pakistan na kaidaunungda control tawbasu ngamloi. Afghanistan dagi changsilakpa refugee masingna Pakistan gi leijariba micham miyamda ka hena khudong chadaba mayok na halakane. Afghan million kaya marum Pakistan gi laimaida refugee oina changsilakigane. Masimak chahi kun gi mamangda Pakistan na mayok na khrabane. Sel thungi phibam phatana leiriba Pakistan da Afghanistan gi refugee million kaya marum changsilakpa matamda oirakadoriba phibam adusu mipainingai oidi haina thauramduda David Petros na phongdokhe. Taliban regime ge mamangda Afghanistan gi miyamna phanglamba international community ge tongan bateng bang sing adusu thingjin khiba maramna hojekte Afghanistan gi miyamna chaba thakpa phangdabage chara henbage khuntak lansiraba phibam ama mayoknaba haurakle. Saidaksida yamna amambagi masak oiraba amadi ka hena inglaba ningtham thasu malem ge thongjin da leplare. Phibam asida Afghan miyamna mayoknagadoriba awat apa singgi chaitheng kayadu khantharubada khwaidagi awabagi masakne. Laibak aduda leiriba minority kangluk ki miyamda Taliban na miyoibage lizat wangmada miyot minai chathare. Laibak aduda leiriba ethnic Hazara singda Taliban na ngahak leitana mihat mipun miyot minai chatharakle. Taliban gi fighter singna mamangi Afghanistan laingak amasung US lanmi singda mateng pangkiba Afghan sing hanabagi damak yumthong changduna
थीनरी हाइबा वाफमसु पेट्रोस न फोंदोखे